mayambu ikoknona khoiromjari ngasisu mayamgi nungainabagidamak asengba thokhiba wari khara puduna lakchari marupsing cylinder man gi original amasung mari leinaba information khara pijari marupsing cylinder man gi ihan hanba photo asi 2009 da uba phangki madudi Eric Nixon koba photoshop artist amana normal photo amabu karigumba powerful website from gidamak edit tawki Matamaduda Photoshop ki oiba competition ama silami matudi competition aduda artist khudimakna paranormal oiba photo sembagi competition amani Eric competition aduda saruk jarami Ericna nupa amagi normal photo amabu kapki aduga Photoshop ki matengna nupa adugi phibamato yamna wanghallami hek jengbada akiba phauki Ericna Photoshop tawriba photo ado original photo yamna malami masitigi mi khara amadi cylinder man asi asengbani haina longnaba phawba yawnari masitigi cylinder man gi fraction story asi internet ta yamna pakthok chawthokhi cylinder man gi fraction story asi yamna pakthok chawthok lambagi yamna chawrpa creepy pastani marupsing cylinder man asi masa parap tawi yamna wangi masitigi cylinder man haina maming thonki Internet ta miyoi ayambanadi cylinder man asi asengbani haina longadi adubu 2014 da karigumba thoktok ama thoki masidigi miyoi khara amadi cylinder man asi tasengnamak asengbani haina longnarakhi thoktok adu 31 May 2014 da sahi 39 surba haibati Morgan Geyser amadi Anissa Weir kopa nupi masa anina makoi anigi friend Python lantar kopa nupi masa amabu 19 time lak thangnana attack tawki makoi anina hide and seek hanasi haiduna python bu jungle amada puduna laklami masidagi makoi ani punduna python da attack tawrami masidagi police na makoi ani bu pharami maruda makoi anina hairabadi makoi anina tawriba thabak punamak asi cylinder mena penabagidamakta tawkhibani hairi aduga somdana python bu kannabagidamagta doctor na leptana pung taruk muk surgery tawki adudagi python du yamna phajana ningthina anaba yawdana sor honba yanabagidamagta hapta kharamuk hospital da laikhi masidagi Morgan amati Anissa makoi ani du angang yamna oibana maram moiraga jail gi mahutta mental asylum da thamki Thokdok asi thokraba matungdagidi miyoi kaya amadi cylinder man asi real uraba legend ni haina lungnarami masidagi ariba kaya gi photo kaya urami photo aduda cylinder man jawbagi wari kaya mayamna sanarami masida twist ama oribadi cylinder man jawi hairiba photo singatu kana gumbana photoshop artist na photoshop tawba photo ngak to orami Marupsing 2018 da cylinder man koba movie ama announce tawki maduda mayamna movie asida 2014 da thokiba thokdok adu movie asida ulakani haina lawrami madudagi mayamna yamna samdarami madudi thokdok ado yamna laibak thiba amati yamna nungaitaba thokdok amani thokdok asida yumpham moraga movie puthokpa haibasi afaba oiroi haina samdarami movie asiki director amati producer na mayamda wafam mama sengdoraki madudi cylinder man movie asiki storyline asi wakhalna sagatpa fiction story ni movie asiga 2014 da thokiba thogok aduga karigumba mari amata leinadi haina haiki aduga movie asiki trailer da screen chatpi nupi masa amabu urami adubu movie asiki storyline asi thogok aduga karigumba mari amata leinadi haina movie adugi director amati producer na haiki adudi movie adugi trailer adu mayamda tena haijaraki madudi nupi masa ama cylinder man na capture tawki aduga cylinder man asi yamna power leiba miyoi bagi mind bu control tawba ngamlami aduga cylinder man na miyoi amagi mind bu control tawduna miyoi aduna atopa miyoi kaya bu halan basu ngami aduga miyoi adusu mahak masa mathanta sijahanba phawba ngami masigi matungda college tamlibi nupi masa mari trailer aduda ugani nupi masa singatu internet ta phangliba cylinder man gi wari singata adugi maramda
wari kaya sanarami maruda nupi macha amati cylinder man da yamna interest oiki nupi macha adugi mamingna keti kawi keti na soibadagi cylinder man bu smonat tawki masidagi cylinder man na kitubu capsule tawki adudagi mangki masidagi limhoriba nupi macha ahum aduna keti bu thirami madudagi limhoriba nupi macha ahum adugi mind sing ado cylinder man na control tawkibadagi mukhoi masen hanaba haurakhi masidagi nupi macha sing adugi marakta nupi macha amati hinghori ba nupi macha ado mapunsi chupa mahak mentally sick oirani marup sing aigi onati cylinder man asi fiction character amani haina lojai cylinder man asi ekhoi gi wakhalna sagatpa character amani asengba taibangda leite 2014 da thokhiba thodok adu aigi onati mental disorder oibadagi thokibani haina lojai thodok aduna maram moiraga cylinder man asi asengbani haibati langani haina khalli marup sing google da yemba matamda cylinder man gi wari kayamarum internet ta fangi wari punamak adu wakhalna sagatpa wari ngaktani aduga cylinder man asi fiction character amani masi wari makti natre cylinder man gi maramda information khara pijabani mathakta panjakriba photos sing adu usari mayam punna yeminasi marupsing anisuba warilomda amuk lakcharagi mayam japan gi urban legend but oi thawai oi topa hingsaba anigi maramda wari lijarke ahan ba hingsaba adugi mamingna hasisa kusama kawi aduga anisuba hingsaba adugi mamingna jikiniki kawi ahan bada ai hasisa kusama gi matangda haijagi hasisa kusama haibasi fit nipan muk wangba haibadi 8 fit muk wangba fattaba nupi amagi thawai amani yengbada hekiba fawi hasisa kusama asi ayambadi angang singbu haranaba honi hasisa kusamana lakbada karigumba dangdang lauba makhol amaga lonena lai makhol ase hek tabadadi mayamna khanglami maruti hasisa kusama asi makhona dariba mafam arudagi irap raptana leire haibasi khanglami hasisa kusama ki ahanba wari asi Japanese ki website amata 20 August 2008 ta ihan hana thingnaki website aduda YFTYZTRNO username oiba nupa amana hasisa kusama thingnakibagi masamaki wari ama thagalaki wari asi kayamuk chumbanu kayamuk lanbanu haibadu mati ai khangjadri adubu wari adudi yamnaki mayamgidamakta wari adu puduna laksari mayam adudi wari adu haujaraklagi website aduda wari liriba nupa aduna hai mayam ngasiti aingonda thokhiba akiba thodok amagi wari lijaraki thodok adu aina hasisa kusama thinakhibagi thodokni thodok asi 1985 da thoki aduga thodok asida ai sining chitta hingauki wari adudi aigi mama baba asi Japan da leirami mama baba bu luhonglaba matung aikoi ikui kuidana America da chakhi masidagi aigi angang oringagi punsidi America da lelami laik laisu America da loina tamki wari adudi 1985 ta aikoi gi school la da suti tharami marudagi babana mama amati aibu Japan da pupu boboki manakta purami matamadu aina sahi nipan surakpa matamni aigi pupu boboki yum ado Japan ki umarang kaina hoba umang kaya leiba khungang amadani ai ahan bo wena pupu boboki yum Japan da laklami maruda aibu ubada ipu ibongna yamna harau jarami aigi mama baba ado aibu ipu boboki manakta sinaramlaga Japan ki atopa mafam kharata yengba wena chakhi maruda aingonda nungaitaba amata leiramdi maramdi ipu ubuki manakta leibado ai yamna nungairami aigi ipu ibuki yum ato yamna su saurami
Yum adugi mapanda laikol amasu lerami. Laikol adugi nak yetki maikai mari makta u kaya amasu hauri. Nungdang wairamgi matamda ipu ibok ado yumgi manung aduda laiduna TV yenglami. Aduga aina laikol adugi phamnaba thaba phampham amada phamduna potharami. Phamna aina karigumba dangdang lauba makol ama taki makol ado hek tabda ngakpa amati akiba fawi. Makol ado hek tabda aina lepkhatlaklaga aina nak yetta laiduna koyeng jenglami. Marudagi aina khanglaklami marudi makol ado aigi nakta tapna sangsilakle haiba. Makol adu aigi nakta nangsilaklaba matungda aina urami marudi yamna wangbi nupi ama laikol adugi kachin waida hauba u amagi manakta leptuna aingonda munna yengduna leirami. Nupi ado yamna wangi amuksu hek uba maktada kiba phawuklami. Nupi ado yamna akiba mawongda maya ado higatuna aingonda munna yengduna leirami. Aibu uba maktada nupi ado masindagi yamna ngakpa akiba khojal amata thulaki. Makol adudi dangdang launa thuraklami. Nupi ado dangdang lauba makol ado loinaraga mafam adudagi chatkre. Nupi ado hek chatkibaga aina ipu iboki manakta sattuna awangba nupi ado ukibagi wari pumba sithadana lirami. Karigino khangdi aigi wa ado tabada aigi ipu ibok ado yamna kibagi mawongda taroklami. Maruda ipu yamna kibagi mawongda aingonda hanglaklami marudi nupi ado yamna wangbra amati nupi aduna nangbu ukhabra haibasi hanglaklami. Ipuna hanglakpa aduda aina khumi madudi nupi ado yamna wangi amasung nupi aduna aibu ukhre haina khumki. Aigi wa adu tabada aigi ipu ibokto kibana loikhre. Madudagi ipuna ibokta haireklami madudi nang isu ase kupna sinaduna layu. Second ama phawba nangi nanaktagi isu asi lapthok hanganu masi hairamlaga ipu ado mafam adudagi chatkre. Ipu iboki mawong otawaduda ai yamna ngaklami. Aina ibokta hanglami madudi karigino ipu ibokna pakhatpa akibagi mawong tawduna tawribasi karigino haina hanglami. Maduda ibokna haireklami madudi hasisa kusamana nangbu khankrabani mana nangbu puduna chaknabagi damakta amukhana nangin ngakta lakani. Ibokna hairakpa wadu tabada aina ibokta hanglami marudi hasisa kusama haribasi kanano. Aduga karigi ipu ibokna hasisa kusamabu asuk yamna kiriba karigino. Maruda ibokna haireklami marudi hasisa kusama haibasi yamna pangal kanba amati yamna phattaba thawai amani amati miyoi kayabu mana halami. Sahi kharagi mamang khungang asigi angang kaya masigi phatraba thawai asina hatkre. Madudagi Buddha Rishi marina thawai asibu yum amata phajinduna thamki. Adubu thawai asi yum adudagi nathoraklaga tholakpa mali haiki. Phattaba thawai asi ayambadadi angang singbu haranaba honai. Mahakna nangbu haranaba sungsoi sodana honaraklagani. Adubu kiganu isudi ipu ibok aikhoi khwai mayamna isuda karigumba phattaba thawdok amata thoktanaba honagani. Aboki wasingdu tabada ai yamna kirami. Ngaihak khara leiraba matung ipu adusu yumda halakle. Ipu aduga loinana hanubi nupi amasu lakrami. Hanubi nupi adugi mamingna kisan kawi. Ipu ga lakminaba hanubi nupi aduna aibu aigi bedroomda puraklami. Marudagi hanubi nupi aduna se mayam ama Japanese language ta karino khara iraga aigi kagi thongnau phaglang punamakta thelami. Masidagi kisanna haireklami aina sida iriba sing asi yamna asengba mantra ngaktani. Mantra iriba se sing asi nangi kagi thongnau punamakta thelabani. Maramdi hasisa kusama adu nangi ka manungda sangba lakpa ngamdanabani. Masidagi amaibi kisanaduna ka adugi thongnau pumbagi mathakta Buddhagi murti amamam thamami. Kisan aduna Buddhagi murti sing adugi mamang singda duk tharami. Masidagi kisan aduna abokta apikpa patra marida thum hatuna puru hairami. Masidagi kisana thum jaupa apikpa patra maridu aigi kagi suthek marida thanami.
Masidagi abokna baltin ani kada poraktuna thanami. Baltin amati ising hangi aduga baltin amati ising pik thana yawi. Maduda ipuna hairi marudi baltin da yauriba ising ngasi nangna toilet tawbada sijinnanabani amati nang mai tabada sijinnanabani. Mayam si ubada ai chamamnarami. Aidi tasengna wakal phumbangnaribani. Tarbi mayam se karino haiduna khalli. Marudagi kisanna aibu gyan tahalami. Yengon pa masa nangdi tawriba mayam se samamnaba hainadaba pharumgani. Adubu aikhoina tawriba pumbase nangi yaiphanaba ngaktani. Hasisaku samana nangbu tasengna khankrabani. Adubu ngasigi numitki numidang asida nangbu thawai aldagi angamba upai tawduna nangbu lapna thamba tabani. Masidagidi nangi nanakta leiramba khudong thiba pumba kokhragani. Aduga masimadi kauganu oiningba oijasanu nang kadagi mapan thokpa yadeko nangi ipu ibo amati ataina hayengi ayuk yaudriba phawbadi nangbu kauba kanamatana laoi karigumba nangi ipu ki makhol tarabasu nang hayeng ayuk yaudriba phawbadi ka asidagi mapan thokpa yadeko masidagi kisanna si amata karigumba khara iraga piraklami aduga hairaklami aina iraga piriba si asi ngasi ahing chupa ama nasaga sagon natuna thamgadabani oiningba oyasanu si asi nanatagi sungtha thadana nasaga adum loinaraga lehelluko aikhoi pumba nangbu hayeng ayuk pung tarukta nangga thinagani masidagi ibokna yamna thuna aigi sananaba thagnanaba simbiduna aingonda pirami aduga ipuna haireklami marudi oiningba oyasanu kisanna hariba sing asi nangna sodana inbanaba honagadabani nang warabasu wana khangduna ngasi ahing sima ka asidagi mapan thokanu aduga hayeng ayuktagidi karigumba amata tawraroi oningo jesanu nang ka asidagi mapan thokpa yadeko aduga amana aikhoi mayamna chakhraba matung nang ka gi thongase manungdagi lok tawselu aikhoi pumba hayeng ayuki pung tarukta nangga thingnagani wa asi haramlaga ipu ibo amati kesan ado aigi kadagi mapan thokri arudagi asum haukibana numidang yoksilakli ai yamna pakatpoi kiboi tawduna leirami aina khalami madudi tasengna aibu hasisaku samana aibu hatlagadra haina khalaklami wakal mayam sing asi khanduna phamungda potharami pothana ahingi pung 13 taraklami ahingi matam ado yauraba phawbada karigumba hainataba akiba amata phawramdi maruda aina khalaklami marudi aigi ipu ibok asi arembada pakhatle kire haina khalami aduga posak asi yamna kiningai amasu oide haina khalami wakal mayam sing asi khanna karamba kanda ai tumkhibano khanghaudri ahingi pung ama tarakpa atwaita tak lauba makhol ama tabadagi aiha mikap thulaki mikap hek thulakpaga aina khanglaklami marudi aigi kage thuna waduda thungna wado hangdoke tawbagum makut thinjillapado madu urubadagi ai kibana sor maning mamang samadri masidagi ai kina tuminna phamungda adum hettuna leire tak lauba makholada liptana kunmu lakrammaga adudagi tuminna amuk laikhrei adudagi aigi kagi thongado mapandagi kanano amana thilakpagi makhonda tok torai makol ado tabada ai kibana lori madudagi aigi ipugi khonjal tari isu nang kamanungda phajana leiriba natro karigumba problem amata leitaba natra karigumba leirabati thong se hango ipu nangena nakta leiduna nangbu sinabige karigi isuna kiriba kibagi mathau tade ipugi wa ado tabada ai yamna harawrami masidigi aina yamni yangna kage thong adugi manakta sensilaklami aina thong hangdoke hek tawbaga thonggi manakta thamliba thumjawba patrasing aduda aina asum yengsilubada patrasing aduda yauriba thumsing ado musik musallamlami madu urubadagi thong hangdoke tawrambado thong hangdokhiri thong arudagi lakna senthorai marudagi ipuna aibu amuk kauduna hairi keduragi isu nangna thong hangdoktrabadi thong ase amukta hango ai kamanungda changlake hairaklami
Maruda aina khanglaklami madudi aibu kauriba si aigi ipu natte haibasi khanglaklami madudagi minit khara muk tumina amuk laikhrei aigi kagi mapandagi aina takhiba makhon dang lauba makhon ado amukka hana tarai makhon ado tabada ai yamna kirami marudagi aigi kagi thong thunaudagi tak tok launa thilaklami makhon ado asum hawlaklami masidagi aigi nakong ani ado aina kanne mensinjarami asumna tawrabasu akiba thong thunau thinbagi makhon adodi adumak tarami masidagi ai kiba pakhatpa heman khibana ai kapki madudagi aina amuk khlaklami madudi ai ngasidi susoi sodana siragani arudagi kapna karamba kanda tumkhibano khanghaudri marudagi mathangi nongalakpada ai mikap thulaklami maruda aina pung yengbada ayuki pung taruk taduna leiramli marudagi aina kina aigi kagi thongado hangdokli aina thong hek hangdokpaga aigi kagi mapanda ipu ibok baba mama amati kesan mukhoi pumba aibu ngaiduna leirami karudagi mapan hek tholakpaga aina mamagi manakta sinsilli maruda mamana aibu sena konbi maruda puna mamada yenglaga haraklami marudi khudong thiba si haujiksu loidri makhoi pumba mafam mase thadoktuna yamna thunamak chattaba yararoi masidagi aigi ipuna ima baba aibu ben achouba amada airport tamna thilami ben ado aigi ipuna thorami ben adugi mayaidana baba mama ai amati kesando tonglami aidi baba amati mama anigi marakta phamlami arudagi amaibi kesanna engonda haireklami marudi oiningba ojasanu nang mit pangthokpa sungya yadeko nang mit aduma uichingadabani aduga karigumba nangbu karoklabasu khumba yadeko masidagi benato yamna yangna thauduna aikhoi pumba airport tamna laklami benato khara thauraba matungda akiba makhol dang laubado amuk taraklami makhol ado tabada aina tapna mit pangthoraktuna ben adudagi mapada yengthoklami maduda aina urami madudi yamna wangba masa parap tawpa yengbada yamna hainataba nupi ama bengi speed aduga sab manaba mawongda senduna leirami akiba nupi ado urubadagi ai khangbadagi laukhatlami maruda amaibi kesan aduna aingonda yamna saurami maduda kesanna aingonda haireklami aina nangonda namit anitu pangtana namit usilaga layu haidabra karigino nangna aina haiba wasingsi injiba karigino haiduna yamna saurami marudagi bengi thong thunau ado kanagumba amagi makhut thindilakpagi makhon leptana tharami madudagi kesanna launa laison khara solami kesanna laison solaba matung ngehak lairaga tumina laikhrei makhon amata takhidri masidagi pung kharagi matung ekoi airport jawraba matamda ipuna aingonda yenglaga haireklami marudi isu nang sidagidi ekhoigi inakta amukhanna lakpa yararoi maramdi hasisa kusamasi mahangna amuktang khantraba mi ado sungkau kaudi aduna nang mafam masida lakpa yararoi kariguma nangna mafam masida leiba taragadi nangi kutong thiningai soidana oiragani masidagi baba mama ai aikhoi ahum flight mathakta kakhatuna flight manungda phamduna leiri masidagi ai america da lae thodok asa thokraba matungdagidi ai ipu khoigi manakta amuk phauba chaludrei aduga baba mamadi ipu ibokto yengsinba oina marakta makhoige manakta chatli aigi ipuna aibu tamthiraba thawai amadagi kanbiki natrabadi ai ngasi phauba hinglamgani haibasi ai thajaba ngamdi wari asi matang asida loisinjari mayam hasisa kusamagi asengba photo di nasati adubu asumna tawi haibatu uchari mayam atopa japanese ki urban legend jikiniki gi wari amagasu lijarki ahan bata jikiniki haibasi karino haibata information pijagi jikiniki haibasi stenic oiba jiba amani aduga jikiniki da sakti kayamrum ama yauri jikiniki asi asiba miyoibagi haksang singbu sarami japan gi culture da hairi madadi
ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯥꯍꯜꯂꯒ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯗꯣ ꯍꯌꯦꯡ ꯁꯤꯔꯒ ꯖꯤꯀꯤꯅꯤꯟꯀꯤ ꯑꯣꯜꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯖꯤꯀꯤꯅꯤꯟꯀꯤꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯒꯥꯎꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯏꯅꯤꯛ ꯖꯤꯕ ꯑꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯇꯧꯏ꯫ ꯑꯗꯨꯗꯤ ꯖꯤꯀꯤꯅꯤꯟꯀꯤꯒꯤ ꯗꯤꯇꯦꯜ ꯄꯤꯖꯔꯕꯅꯤꯅ ꯑꯗꯨꯗꯤ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯖꯄꯥꯟꯗ ꯃꯨꯁꯣꯀꯣꯀꯣꯁꯤ ꯀꯧꯕ ꯕꯨꯙ ꯔꯤꯁꯤ ꯑꯃ ꯖꯄꯥꯟꯒꯤ ꯃꯣꯅꯣꯀꯥꯒꯥꯃꯥ ꯀꯧꯕ ꯃꯐꯝ ꯑꯃ ꯂꯥꯜꯂꯒ ꯆꯠꯂꯝꯃꯤ꯫ ꯃꯤꯅꯤꯀꯥꯒꯣꯃꯥ ꯃꯐꯝ ꯑꯁꯤ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯇ ꯅꯠꯇꯅ ꯖꯪꯒꯜꯒꯤ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯤꯅꯣꯀꯥꯒꯥꯃꯥꯒꯤ ꯖꯪꯒꯜꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯤꯉꯩ ꯃꯨꯁꯥꯀꯣꯀꯣꯁꯤ ꯑꯗꯨ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠꯇꯣ ꯇꯥꯔꯛꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯖꯪꯒꯜ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯖꯣꯞꯇꯤꯒꯤ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯌꯥꯝ ꯖꯣꯞꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯖꯔꯛꯀꯦ꯫ ꯖꯣꯞꯇꯤ ꯍꯥꯏꯕꯁꯤ ꯑꯄꯤꯛꯄ ꯌꯨꯝ ꯑꯃꯅꯤ꯫ ꯃꯗꯨꯗꯤ ꯋꯨꯗꯀ ꯃꯦꯇꯜꯒ ꯑꯅꯤꯅ ꯄꯨꯟꯅ ꯁꯥꯕ ꯌꯨꯝ ꯑꯃꯅꯤ꯫ ꯖꯣꯞꯇꯤꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯕꯨꯙ ꯔꯤꯁꯤ ꯑꯃꯒꯤ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯁꯣꯅ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠꯁꯨ ꯇꯥꯔꯤ꯫ ꯑꯗꯣꯝꯅ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯖꯣꯞꯇꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯃꯨꯁꯣꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯛꯄꯤꯒꯅꯤ, ꯑꯗꯣꯝꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯀꯅꯥꯃꯠꯇ ꯑꯍꯤꯡ ꯂꯦꯛꯍꯟꯗꯦ, ꯂꯩꯁꯨ ꯂꯩꯍꯟꯗꯦ꯫ ꯑꯗꯣꯝꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃ ꯌꯧꯒꯗꯕ ꯂꯝꯕꯤ ꯇꯥꯛꯆꯒꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯗꯣꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯙ ꯔꯤꯁꯤꯅ ꯃꯨꯁꯣꯕꯨ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯅꯅꯕ ꯂꯝꯕꯤ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣ ꯑꯗꯣ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯁꯣꯅ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯨꯝ ꯑꯃꯗ ꯊꯝꯃꯒ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯃ ꯐꯥꯎꯕ ꯆꯤꯊꯗꯅ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯨꯁꯣꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯀꯔꯤꯒꯤ ꯇꯧꯗ꯭ꯔꯤꯕꯅꯣ? ꯌꯨꯝ ꯑꯃꯗ ꯊꯅꯝꯂꯒ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯨꯁꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯈꯨꯡꯒꯪ ꯄꯨꯝꯕ ꯁꯥꯞ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯆꯥꯡ ꯅꯥꯏꯔꯔꯣꯏ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯂꯩꯅꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯨꯁꯣꯅ ꯑꯁꯨꯝꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯄꯤꯔꯣ꯫ ꯑꯩꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯉꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯩꯔꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯤꯁꯣ ꯑꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯊꯟꯇ ꯊꯝꯂꯝꯂꯒ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣ ꯑꯗꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯁꯣꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯡꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯗꯧꯅ ꯇꯧꯕ ꯖꯤꯕ ꯑꯃ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯨꯁꯣ ꯑꯗꯣ ꯀꯤꯃꯟꯈꯤꯕꯅ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯗꯧꯅ ꯇꯧꯕ ꯖꯤꯕ ꯑꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯗꯣ ꯃꯨꯁꯣꯅ ꯃꯃꯤꯠꯃꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯥꯔꯝꯂꯒ ꯍꯤꯡꯆꯥꯕ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯨꯁꯣꯅ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯨꯁꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯝꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯗ ꯊꯝꯂꯒ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯥꯔꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯨꯁꯣ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣ ꯑꯗꯣ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯅ ꯆꯠꯀꯗꯕ ꯄꯟꯊꯨꯡꯐꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯒꯤ
jobtigi yum adwa amuka hanna thingnarami handakti buddha rishi adwa muso adu ubada musogi banak tamna laktuna musoda ngakpi haina haijarami masidagi musona khalami madudi mahangna ngakpi haina haijariba si ngarang mana aibu magi jobdigi yum aduda lehen khidabagi oiramgadi haina khanglami madudagi buddha rishi aduna musoda haireklami madudi ngarang ahingda adomna yenghaijaba hek yengbada tuk chaningai oiraba thaudok thorom kayamarum ama ujahankhrai masigidamak adomna aibu ngakpiyu aduda musona buddha rishi aduda haireklami madudi matau karamna nangna ngarang ahing aingonda thokhiba thaudok adwa matau karamna khanglibano haina hanglaklami maduda buddha rishi aduna hairi ngarang adomna thingnakhiba asiba haksang chaba hingchaba adwa ai isamakni maruda muso adwa yamna ngaklami maruda buddha rishi aduna musoda haireklami madudi matam amada ai buddha rishi oirami matamgi matung ina ayhaki puning wakhalda isatagi kitang khanna amati napal laklami masidagi siraba matung jikininki onba tarami jikininki olaga asiba haksang kaya kaya saba tarami ai sap asidagi kokpa pabi masidagi musoko ko sina dharamagi oiba ritual kaya pangthoktuna buddha rishi adubu jikininki gi saptagi koktoklami mayamda musoko ko sigi maming asi aina muso hatna samjanjabani mayamna masida ko ngaubidanaba haijari wari asi matang asida lojari wari asi kayamuk yamna sumge haibadumadi khangjari mayam japan gi urban legend jinkininki ki photo ni yengminasi mayamda video amamuk puduna lakchari video asida akiba khonjal ama lawbagi makhol tari David Politics kaupa amagi new documentary da Hunter 11 ma khibaki matangta documentary namami maruda with ki sound record tawkhibagi video asi documentary asida hapami video asida yauriba makhol asa yamna disturbing way makhol asa miyoi kharana taki 2017 da with ki khonjal ama camera da record tawki matam aduda video asi internet ta spoxy oiba video mayam singi manungda chalami video asida tariba with ki khonjal asi yamna creepy oiba yamna justice oina kapagi mawongda amasung amuksu sagi makhol manba sini video asida yauriba khonjal asi tasinamak karino haibadudi khangba ngamdri video asi December 16, 2017 da YouTube ta upload toraki video asida yauribasi unna kupa jaga amada u kaya amasu hauri maduda karigumba amana tengthabagi khonjal gumba sa amagi akiba khonjal gumbani whiski akiba khonjal asi British Columbia Canada gi mafam amata ayuk adwaida record tawkhibani adupu forest duda karigumba sa amata leibagi khudam changdam amata uba fangde yamna disturbing oiba khonjal de adumak tari akhang ahi kayamarum amana theorist torami adudi mokhoi asi Bigfoot widingo skinwalker ki khonjal ga manarap tawi haina haiki adubu tasengnamak tariba khonjal ato karino haibadumadi explain tawpa ngamkhidi akhang ahi kayamna video ato yinglaga analyze tawi adubu tasengnamak tariba khonjal ato karamba jibagino haibadumati kanamatana haibangam khidi aduga karino haibadusu khangbangam mokhol asiga manara tawpa khonjal kaya Canada gi Ontario na jingba mafam kaya da taba phanglami mayam video adu yengminasi What the f? Everyone else is hearing it. mayambu ikoknona khoirumjari ngasisu mayam gi nungaina bagidamak Asengba Thokhiba Manipuri horror story amamuk puduna lakchari horror story asigi maming weddingo gi wari asi pu thabirakpa Jalex wari asi pathokjaba matamda soikiba lankiba wahai wata yaurabasu mayamna pukjal chauna ngakpigani marupsing ngasidi weddingo gi Asengba Thokhiba wari amamuk puduna lakchari
ꯑꯍꯥꯟꯕꯗ ꯋꯦꯗꯤꯡꯉꯣ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯍꯤꯟꯗꯨ ꯙꯔꯃꯗ ꯍꯥꯏꯔꯒꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯕꯤꯁꯥꯁ ꯑꯃꯗꯤ ꯏꯁꯂꯥꯝ ꯙꯔꯃꯗ ꯍꯥꯏꯔꯒꯅ ꯖꯤꯟ ꯈꯥꯕꯤꯁ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯍꯥꯏꯔꯒꯅ ꯇꯤꯟꯃꯨ ꯂꯥꯟꯃꯨ ꯑꯁꯤꯅꯆꯤꯡꯕꯅꯤ ꯄꯟꯖꯔꯤꯕ ꯈꯔꯁꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤꯒꯨꯝꯕ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯀꯅꯥꯗꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯁꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯍꯤꯡꯁꯥꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯤꯡꯁꯥꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯤꯡꯁꯥꯕ ꯃꯈꯜ ꯑꯅꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯋꯦꯗꯤꯡꯉꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯁ꯭ꯀꯤꯟ ꯋꯥꯜꯀꯔꯅꯤ ꯋꯦꯗꯤꯡꯉꯣꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯃꯁꯨꯡ ꯃꯁꯥ ꯄꯥꯔꯞ ꯇꯧꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯏ ꯃꯆꯤꯟ ꯇꯨꯝꯅ ꯁꯥꯡꯉꯤ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯃꯤꯕꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯆꯥꯔꯝꯃꯤ ꯋꯦꯗꯤꯡꯉꯣꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ ꯃꯗꯨꯗꯤ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯌꯥꯝꯅ ꯆꯥꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯕꯨꯛꯁꯨ ꯊꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯣꯏ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯃꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯜ ꯄꯨꯊꯣꯛꯇꯨꯅ ꯃꯤ ꯑꯗꯨꯕꯨ ꯆꯃꯝꯅꯍꯟꯕ ꯌꯥꯝꯅ ꯍꯩ ꯃꯗꯨꯗꯤ ꯃꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯣꯜ ꯂꯧꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ ꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯋꯦꯗꯤꯡꯉꯣ ꯑꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ ꯃꯤ ꯈꯔ ꯑꯃꯅ ꯋꯦꯗꯤꯡꯉꯣ ꯎꯈꯤꯕꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯇꯝꯅꯔꯝꯃꯤ ꯄꯥꯎꯗꯝꯁꯤꯡ ꯑꯗꯨꯗꯤ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯁꯥ ꯄꯥꯔꯞ ꯇꯧꯏ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯁꯥꯡꯉꯤ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯣ ꯌꯥꯝꯅ ꯇꯨꯝꯂꯒ ꯁꯥꯡꯉꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯁꯖꯤꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯃꯉꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯅ ꯃꯤꯗꯧꯅ ꯇꯧꯏ ꯋꯦꯗꯤꯡꯉꯣꯒꯤ ꯃꯔꯝꯗ ꯄꯤꯕ ꯌꯥꯕ ꯗꯤꯇꯦꯜ ꯄꯤꯔꯕꯅꯤꯅ ꯑꯗꯨꯗꯤ ꯋꯦꯗꯤꯡꯉꯣꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯀꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯗ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯖꯣꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯖꯣꯟ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯖꯣꯟꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯑꯩꯒꯤ ꯏꯃꯤꯡ ꯖꯣꯟ ꯀꯧꯏ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯑꯃꯁꯨꯡ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯖꯔꯛꯀꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗꯨ ꯋꯦꯗꯤꯡꯉꯣ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 9 ꯋꯥꯔꯤꯅꯤ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯃ ꯐꯪꯂꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯗꯣ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯁ꯭ꯇꯦꯠꯀꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯗꯅꯤ ꯃꯇꯝ ꯑꯗꯨꯗ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯗ ꯏꯔꯥꯡ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕ ꯆꯥꯕꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯏꯔꯥꯡ ꯂꯩꯇꯕ ꯁꯤꯇꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯄꯥꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯁꯤꯇꯤꯗ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯁ꯭ꯇꯦꯠꯀꯤ ꯂꯣꯁ ꯑꯦꯟꯖꯦꯜꯁ ꯀꯧꯕ ꯁꯤꯇꯤꯗ ꯑꯩ ꯊꯕꯛ ꯑꯃ ꯐꯪꯈꯤ ꯑꯅꯧꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯁ ꯑꯦꯟꯖꯦꯜꯁ ꯇꯥꯟꯅ ꯆꯠꯄ ꯇꯥꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯔꯤꯕ ꯌꯨꯝ ꯑꯗꯣ ꯌꯣꯟꯊꯣꯛꯂꯝꯂꯒ ꯂꯣꯁ ꯑꯦꯟꯖꯦꯜꯁꯀꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯅꯧꯕ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯊꯤꯗꯨꯅ ꯌꯨꯝ ꯁꯥꯕ ꯄꯥꯝꯂꯝꯃꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯈꯤ ꯃꯗꯨꯗꯤ ꯂꯣꯁ ꯑꯦꯟꯖꯦꯜꯁ ꯁꯤꯇꯤ ꯑꯗꯨꯗꯁꯨ ꯀ꯭ꯔꯥꯏꯝ ꯏꯔꯥꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ ꯃꯗꯨꯗꯤ ꯑꯣꯛꯂꯦꯟꯒꯤ ꯑꯔꯤꯕ ꯌꯨꯝꯗꯣ ꯌꯣꯟꯊꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯌꯥꯝꯅ ꯏꯪꯕ ꯆꯤꯛꯄ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯌꯨꯝ ꯑꯃ ꯂꯩꯕ ꯄꯥꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯅꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯔꯤꯕ ꯌꯨꯝꯗꯣ ꯌꯣꯟꯊꯣꯛꯂꯒ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯅꯧꯕ ꯌꯨꯝꯗꯣ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯌꯦꯡꯅꯔꯨꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯌꯨꯝꯗꯨꯅ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯥꯏꯖ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯟꯒꯅꯤ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯍꯦꯜꯂꯤ
ꯃꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯄꯔꯇꯤ ꯑꯃ ꯐꯪꯕ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯅꯣꯡꯃ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯕꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯛꯈꯤꯕ ꯑꯦꯡꯒꯦꯜ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯈꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯑꯦꯡꯒꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯄꯨ ꯑꯗꯣ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯦꯡꯒꯦꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯍꯥꯛ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯑꯁꯨꯛ ꯐꯖꯕ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯕꯗꯣ ꯀꯔꯝꯕ ꯃꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯈꯟꯖꯤꯟꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯌꯨꯝ ꯑꯁꯤꯗ ꯁꯦꯞ ꯇꯧꯔꯝꯃꯤ ꯑꯅꯧꯕ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯗ ꯑꯄꯤꯛꯄ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯖꯪꯒꯜ ꯑꯃ ꯂꯩ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯕꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯎꯗ꯭ꯔꯦ ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯨ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯁꯤꯞ ꯇꯧꯕ ꯃꯇꯝ ꯑꯗꯣ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯅꯧꯕ ꯑꯗꯨꯗ ꯊꯥ 3ꯃꯨꯛ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯤꯟꯇꯔ ꯁꯤꯖꯟ ꯌꯧꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯐꯪꯂꯛꯈꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯖꯪꯒꯜ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯃꯝꯕ ꯖꯪꯒꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯑꯉꯛꯄ ꯃꯉꯥꯜ ꯑꯃ ꯎꯔꯝꯃꯤ ꯎꯔꯤꯕ ꯃꯉꯥꯜ ꯑꯗꯣ ꯇꯟꯗꯟ ꯃꯆꯨꯒꯤ ꯕ꯭ꯂꯕ ꯑꯆꯥꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ ꯃꯉꯥꯜꯁꯤꯡꯗꯨ ꯎꯔꯒ ꯑꯃꯗꯤ ꯑꯀꯤꯕ ꯑꯉꯛꯄ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯇꯥꯔꯨꯔꯒ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯀꯤꯈꯤ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯔꯨꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯜꯂꯕ꯭ꯔꯥ ꯁꯣꯏꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯊꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯇꯁꯦꯡꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯦ ꯂꯩꯔꯨꯕ ꯑꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯔꯥꯜ ꯑꯃꯅꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯑꯩ ꯑꯣꯐꯤꯁꯇꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯀꯤꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯏ ꯍꯥꯏꯅ ꯇꯝꯂꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯈꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯑꯗꯣ ꯇꯥꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯃꯈꯣꯜꯁꯤꯡꯗ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯅ ꯀꯤꯗꯅꯕꯁꯨ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯩ ꯇꯤꯚꯤ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯇꯤꯚꯤ ꯌꯦꯡꯂꯝꯃꯤ ꯇꯤꯚꯤ ꯌꯦꯡꯅ ꯌꯦꯡꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯌꯨꯝ ꯑꯁꯤ ꯌꯣꯜꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯄꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯑꯩꯒꯤ ꯍꯨꯏ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯏ ꯑꯃꯈꯛ ꯂꯣꯏꯖꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯗꯤ ꯍꯨꯏ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯍꯨꯏ ꯑꯗꯣ ꯖꯪꯒꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯒ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯍꯨꯏ ꯑꯗꯣ ꯇꯣꯏꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯒꯤ ꯃꯄꯥꯟꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯄꯥꯝꯕꯗꯒꯤ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯨꯏ ꯑꯗꯣ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯂꯝꯃꯤ ꯑꯩꯒꯤ ꯍꯨꯏ ꯑꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯈꯣꯡꯗꯨꯅ ꯖꯪꯒꯜ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯒꯤ ꯍꯨꯏ ꯑꯗꯣ ꯖꯪꯒꯜꯒꯤ ꯇꯟꯗꯟ ꯃꯆꯨꯒꯤ ꯃꯉꯥꯜ ꯎꯕ ꯖꯪꯒꯜꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯣꯡꯗꯨꯅ ꯆꯦꯟꯈꯤ ꯑꯩꯒꯤ ꯍꯨꯏ ꯑꯗꯣ ꯆꯦꯟꯅ ꯑꯄꯤꯛꯄ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅꯤ ꯖꯪꯒꯜ ꯑꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨꯗꯒꯤ ꯑꯩꯅ ꯇꯣꯔꯆ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯨꯏ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯌꯥꯝꯅ ꯏꯪꯂꯝꯃꯤ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯍꯨꯏ ꯑꯁꯦ ꯀꯗꯥꯏ ꯇꯝꯅ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯩꯒꯤ ꯇꯣꯔꯆꯀꯤ ꯃꯉꯥꯜ ꯑꯗꯣ ꯑꯩꯒꯤ ꯍꯨꯏ ꯇꯝꯅ ꯀꯥꯞꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯕꯁꯨ ꯂꯦꯞꯄꯝꯗꯦ
Chena chena aina urami madudi aigi hui ado apikpa turel ado lanthoklaga jungle manung tamna chenchin khrei marudagi aisu apikpa turel adu lalaga jungle manung tamna laklami jungle gi manung khara changlaba matungda karino khangtaba makhol ama lawbagi khonjal tarakhi karigumba ama lawbagi khonjal ado yamna ngakpa amasung akiba phawrami marudi asigumba karino khangtaba yam angakpa akiba khonjal asa aigi punsida taba numitun ahan bani yamna ngakpa akiba khonjal ado hek tabaga aina leiriba mafam aduda khungpham ama phawwa lengdana leptuna leire kiman khibadagi aihak khungpham masi ama phawwa lengba ngamkhidrei marudagi matam aduda ikhang khanghaudana aigi hui ado aigi ina tamna chensilakhi arudagi aigi hui ado aigi tungda kunthaduna leirami aigi hui ado yamna kikhi kirum tawbagi mawongda leirami maduda aina khalli madudi aigi hui ado karigumba yamna akiba posak ama urubadagi oiramba yaya haina khalami padudagi aina aigi torch ado jungle manungi nakyata kapsilami maramdi ngasai karino khangdaba akiba khonjal ama lakhibado kadomdagi lakhibano haina yingba pamlami aina aigi torch ado jungle ge maikaida onsinbada ngairingai angakpa khonjal amagasu takhi khonjal ado tarubadagi ai wakhalda phumbang nakhri maramdi khonjal ado aigi nupigi khonjalni khonjal ado jungle gi amamba saruk amadagi ni laklibado asumna khonjal ado tarami marudi aigi nupina aibu asumna kaubagum takhi zone mafam masida lao zone ai mafam masida laye zone nang aigi mateng panglorodro aibu kanbiroidro zone aigi khongchi sokle asumna tatna lawi ai ta sengna mayangi mafam da haijarabani khonjal ado tabada yamna su angakpa phoromi aduga su bathakta aduki matik su kirami aina ta sengna khangi madudi aigi nupi ado yumda lehobani ai ta sengna chamamnaba amasu phawrami madudi aigi nupidi yumda lehobani aduga amamba jungle manung asidagi koroklibasi karino oiraba sano haina khanki aigi nupigi khonjal saduna aibu kauribasna karigi asumna mawon khanki anirak suna aina aigi nupigi khonjal manba ado amuka su tarami masidagi aina torchlight ado sanna khonjal ado lakliba maikai adomda kapsilami masidagi aina second ama anigi oina karino khangtaba sawoi miwoina tawba ama torchlight ki mangalda urami madudagi amamba maikai amada sensin khiduna mangkhrei sawoi miwoi tawba adugi awangbadu fit nipamuk wangi sa ado mi dawna makhong anina chatlami adubu midinati maramdi sawoi miwina tawba adugi makokto sajigi makok pali aduga magi makok aduda sajigi mawung manba masi asangba ani pali aduga magi makhut adusu yamna sangi aduga magi makhutki kujin adusu masin tumlaga yamna sangi amasung chawi hingchabadawna tawba sa ado uba mikup aduda aina kayam ki haibasi mayamda hainabagidamakta wahei leiti madudagi ai leijabe shakti puthoktuna yum yawnaba yamna kanna chelai chena aihak apip turel aduda aihak tusillei aihak pakhatpa akiba heman khibana aihak sor maning mamang khangdri kiman khibana aihak masi phawpa lengba ngamdri gyan mangge phawba torakle adubu isana isagi pungning wakhalpu laksinjaduna yamna thuna yum yawnaba aigi hui aduga loinana chenminnarki yum manuk hek changbaga aina yum gi thong ado manung lomdagi kamlawnga thingjinduna lok toksilli marudagi aigi nupi ado aigi inakta laklami aduga aingonda yenglaga kaidorage haina hanglakhi masudagi aina thokibo wari singado aigi nupita tamlami masidagi aigi nupi ado yamna kirami masidagi aigi nupi ado sakri toroklami madudi hayek ayuk hek nonganbaga yumasi thadoktuna atopa mafamda satnaba sakri torakhi thadok asigi matungdagi aina internet ta sa asigi maramda thigatlami maduda aina khanglami madudi
ꯁꯥ ꯑꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯇꯧꯕ ꯁꯥ ꯑꯃ ꯑꯃꯦꯔꯤꯀꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒ ꯅꯛꯅꯕ ꯃꯐꯝ ꯈꯔꯗ ꯐꯪꯂꯝꯃꯤ꯫ ꯁꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯋꯦꯟꯗꯤꯉꯣ ꯀꯧꯏ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯒ ꯚꯔꯥ ꯊꯤꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯗꯨꯁꯨ ꯂꯩꯕꯤꯅꯕ ꯃꯤꯁꯨ ꯀꯟꯅ ꯊꯤꯔꯤ꯫ ꯃꯌꯥꯝ, ꯋꯦꯟꯗꯤꯉꯣꯒꯤ ꯑꯁꯦꯡꯕ ꯐꯣꯇꯣꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯋꯦꯟꯗꯤꯉꯣ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯎꯠꯆꯔꯤ꯫